News Live Puming Tabi Puna Maputara Ukcheri, Houses at Terry Fifa 1 Cup Nissing and Kunturki, Saniko Messing is some like Paudam Miam the Kanganzeri. Ahamra round of 16 Sanagata Messing Miam the Kanganzeri. July Tarukta 1:30 a.m. the Brazil of the Norwena, New Jersey Stadium in the round of 16 in Mets Sanabahogani. 5:30 a.m. the Mexico of the England Mexico City Stadium the round of 16 Mets Sanabahogani. July 12:30 a.m. the Portugal of the Spain Dallas Stadium the round of 16 Mets Sanabahogani. 5:30 a.m. the USA Belgium Shatan Stadium the round of 16 Mets Sanabahogani. 9:30 p.m. the Argentina of the Egypt Atlanta Stadium the round of 16 Mets Sanabahogani. July 9 the 1:30 a.m. the Switzerland America Colombiana BC Place Bankapu the round of 16 Mets Sanabahogani. Makha tarakpada hojisa thariba Fifa 1 Cup nising ani kunturuki samlakpa paudam yam kanganjari. Amba begi amata ngairo panjana France quarter final sangmangam kre. Fifa 1 Cup nising ani kunturuki ngasi sanaki round of 16 match amada France na Paraguay bu panjan ama suneda maiti piram naga quarter final sangmangam kre. Philadelphia Stadium da Paraguay na manga mari ama formata duga France na mari ani ahum ama formata sanawa hockey match adugi oina hogolapodigi France ki sanoisna bon hena paiduna laksana sanabangam ki match asida France na bon paibi sangsada raturuk oikiba matamda Paraguay na bon paibi sangsada ku mari katamat oiki match asida France na bon hena paiduna sanabangam labasu panjan sanba yabi kudong chaba marang kaina phangmangam kide Paraguay gi sanoising na France ki attacking adubu thingdun ariam da tan kibaga loina counter attacking chataduna sanaba horki laiba ani gi sanoising na akan mamong da namba tonor ki adugi ahan bahap loi power panjan amada sanabangam dan daiki anis wahab sanaki ba aduda su France ki sanoising na bon hena paiduna laksana sanabangam ki match asida France na sutranga kawa ngam ki manungda target shoot manga yauki aduga Paraguay na shoot manga kaw ki manungda target shoot amadagi hena yawa ngam ki de nakan anina akan ba mawong da namba tonika match adugi umda suba milita France ki oina penalty kaw na bi khudong chaba ama phangki penalty adu France ki captain Mbappe na kaw ki galo na panjin otoba ngam ki magi panjin na aduna maram oiraga France na Paraguay gi panjin ama sunada mangjin tharga leiba ngam ki Paraguay gi makai digi makoi gi panyok ta changsin ki panjin adu hantoba ngam ba yamna kana hone ki adu bon paibi sang niem kibna maram oiraga panjin sanba hone ki sing mai pa ngam ki de France ki makai digi sumakha ta ba panjin sing sanba ngam na akan mawong da hone ki leiba anina akan mawong da na ba tongno ki ba match adugi apiba aroi matam phawda makha ta panjin sing sanaba ngam ki degi ngam ki dabadagi match adu France na panjin ama sonda mai pa ki bugal na quarter final changba ngamba ani suba team oiri match asida France na corner kick try thoi kawgi dong chaba phang khabasu Paraguay gi oina di corner kick kawgi dong chaba ani khatamak phangki match asigi oina France ki sanaroi ahum da referee na yellow card sing book tawki amrom da France ki captain Mbappe na ngasi panjin sanba ngam kiba aduna maram orga tournament asigi golden boot phangnabagi namjenda manging thana sapang ngamle Handaki World Cup asigi oina Argentina ki Lionel Messi amasung France ki Kylian Mbappe na panjin tare sanbang ngamnarabasu Mbappe na assist ani yaukibna maram orga golden boot phangba yabagi namjenda mangchin thana lebang ngamkibani World Cup asigi oina Norway gi aning Haaland amasung England gi Harry Kane na panjin manga salagam Messi amadi Mbappe gi matungda leiri aduga France ki Ousmane Dembele na amasung Brazil gi Vinicius Junior ani na panjin mari sanbang ngamli Roisala pada Manipur ki san nabagi paudam ama Tawa Trophy Wangway FC na Porokongjin FC thorga winner oire Tentha Khongpan Welfare Association Tawana Sinduna Tentha leiba multiplex ground da sathriba Tawa Football Festival nising ani kunturanga si loising kibaga loina loisamba numita sanaki final match Wangway FC na Porokongjin FC maitia piram daga team asik ki champion oina title lobang amkre ngasi nungtin pung ani makhai tabadi hor Wangway FC amasung Porokongjin FC gi marakta final match sanaba hokki tim ani gi marakta sanaka match adu oina nakar ani makki sanoising na sangta bon paibi sang manan sanaba ngamki maduna maram orga amana amabu laksana katon tawduna sanana ba hona ki basing mai papa ngamki de nakar ani makki sanoising na haising na manana sanaba ngamna basu match adu gi hogala patrama tu suba minute Wangway FC gi makai digi ahan ba panjin sanba ngamki panjin adu tim adu gi sanaro pitam na sanki bani madugi matung kunmatu suba minute Wangway FC ki huidom nauksana match adu gi ani so panjin sanba ngamki ba loina na ahan ba hap loy phawda Wangway FC na panjin ani amada mangsin tharga leiba ngamki ani subahap sanaki ba adugi kutha manga suba minute Porokongjin FC ki bobosana na panjin ama sanba ngamki adum oinama match ki apiba aroi matam phawda makha taba panjin sanba ngamki dabadagi match adu Wangway FC na panjin ani amada mai paktuna champion oiba ngamki bani matang asida ngasigi oina te Fifa 1 Cup nising ani kunturuk Amdi Manipur gi sanabagi paudam piba lo chenjeri News Live pu miyang tabri phai puno putaram na amka ne kongno kurum jari